Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglakpiba ang sige magkatagachari. Ayaki prathna di nahak na takdi ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba ayak na nahaki na pamda nolok choning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanong siba, nakagising lupa luching mo sing buhay hinanong siba, at huwag kway maruoy na, isuri matik mangalig na magtihing ba punsi na chakot pa adu, ayaki pratana ni. Ibang umaki wapaw, taminas. Handa sigma tamasibu pinabirba, isurbu, tagachiri, adu lakpirba kuy magpuso kuy kanbibima po Prabhu Jesus Christ sa gimingda, ikaya kung nabagi salam o chiri. Apa wapaw karin haibadagi matangda nga sino midako yang minagani. Aduna ayaki wapaw si hodotong imamangda ayhan ang mayang bipam hangzening ba hangam kaktang lay. Karagi damog na kayo nga si mapamas na puli bagi maram. Karagi damog na kayo mapamas na puli basi. Lam lapa kilometer sangba sangdaba amat takay na hojiki mikropong dyan as day infali koyatong gi mapamas na ako'y hojik puli si karagi damog na. Adom na ngasi sila ako karigi damog tano. Ado karigi damog tano ko na sa gathering taro karigi damog tano ko sa isa-isa ibagi maram. Maiting akto ibagi nate. Ay ko'y pulaga chathak niya haraw na lay nabagi maram dekso nate. Ay ko'y group ama sagalaga ay ko'y apamba goal do pang nabagi damog nate. Ay ko'y na ngasi nimita puli bagi maram asi Jisu Kristagi apba wapaw ado maram kagtangi mapalane. Aikoy church oiba pame adu aikoy church adu jati na maram oiraga lam lap na lam nakpa na maram oiba pamde aikoy church adu Jesu Christ ki apaba wapaw da yumpam oiba Jesu Christ ki apaba wapaw da sagat pa adu na sing ama aikoy oiba pame adu aikoy na mafamas da pulli ba mafamas da isort hagat liba akiba lena mak latho aga mafamas da isor krumgani ma puthar kan haina live khudimak sing asigi maram asi Jesu Christ gi apaba wapaw ibungo mahang na chahi lising ani gi mamang tobi khraba thabak amasung jat bi jan khai na maitei pangal tangkhul aduga anal tongan ma travel amat khai ibungo mahang na yekna bagi pal khuding mak sing adu lena mak thugai bi cross mathakta ma khachang amat oina pullabagi maram na aikoy mafamasda puli gani. Ano aikoy mafamasda puli bagi maram asi. Aikoy kanang unana ba aikoy kayam hiring unana aikoy mi kayam khomang magi unana ba report phasna bagi damak amata nate aikoy na mafamasda puli ba aikoy na singlup amoy oining ba pam bagi maram asi kargi damak no hai boy ba taga Jesu Christ gi apwa pa Kristana Jesu Christ na isor amusung mi oi isor gi macha no pam mahang na chaili singani gi mang na kargi ma thabakra to bikre adu gi maram na mahapu thaja bagi mapal na lakpa mi sing adu no mahapu Prabhu amusung kanbi mapu na thaja bagi mapal na punba samgu adu aikoy oiba pamagi maram ni na puli ba si apapa wapaw gi maram na ni aduga aikoy na amato ogidobagi maram aikoy na pungadobagi maram Sunday numit khudingi nongaijing numit khudingi isbungo makbu khurna ba thaja khraba singna puli ba aduga hojiki numita ngasigi numit aikoy na mafam asida puli ba asi Jesu Christ gi apapa wapaw gi maram na khaktang ni tematan maram amtanate aikoy isilinaw singi marakta asi aikoy na mafam asida puli ba si Jesu Christ gi apapa wapaw gi maram na natana maitei asi aina aikhang na hobadagi yamna clear oijaba pamje aikoina pamba singlup adu maitei khaktangi church oiba pamde man Jesu Christ na sibiki bid maitei khaktangi natte Jesu Christ na sibiki bid jat bi jar khudimaki lon khudimaki aduga manipur laikhraba khudimaki tangkhul gisu anal gisu naga gisu maitei gisu pangal gisu khudimaki damakne maram aluna adugi damakte sibiki bana maram oiraga aikoina mafmasda pulibani adu ichil naw sa mafam asida lakpiri basi ay maiti macha sing pun bagi maram na oiba tagadi adu mokha yamna sarana hai maiti macha pun bagi maram na pun bati lakpi ganu Jesu Christ gi apaba wapaw gi damakta ibungo mahanga tobikhraba thabak adubu thaja bagi mapalna ibungo mongon amma toina chakhot minaraga taibang pan ba asida adu ko manipur ram damas ibungo mahaki sakhi adu oina bagi damakta adu gi wakhada lakpi aduna apaba wapaw gi maram na aikhoi pun oiba targadi apaba wapaw sikrino ka khangmina badar karle
Kaino phawa what is the gospel? What is the gospel? Kaino Christian amadek changloi gospel lai amada changloi gospel lai amada church karoi gospel lai kaino what is the gospel? Gospel adu hairing mangda gospel adu karina tabano adu hana ko khangminase. Jesu Christ bu thajaba oiba targadi paisa paigani nga khungani anaba ek pamat leiroi imung amata kairoi adu gospel natte. Adom na Christian or rakib adom Jesu Christ bu kan bi mapu amasung Prabhu ne thaja rakib adu testimony yam na phajabe adu wajil na sing I am not sorry to say this, that is not the gospel. Nakoi na kamana Jesu Christ bu kan bi mapu amasung Prabhu ne thaja rakib no haina haiba adu gospel natte. Aphaba thabak tauraga hingadawani adu su gospel natte. And what is the gospel? Ayakapuna John Pandub Ahum Padatara Chok to Handokpi. Maram di Soran Taiwan Pandabu Asumna nung Sibire. Haibadi Mahaki Amata Ngai Pamachani Pandabu Pibire. Mapu Tazabami Kuding among the Duna Lomba Naidaba Hingba Panganavani. Gospel Sikarino do Batargadi. Mafamasa Jesu Christ na Nicodemus na Maki Mafam Ahing the Lag Karam Hana no Poku din Hangmatam Jesu Christ na me ama Tawai degi amasung ising degi no Poku of me the Polo of the Minisari Polo of the Sani Adu Kudimas no Tabibu Matung the Mahana Mafamasi the Padatrato was the Nicodemus Ibisi Kerno Maram the Soran Taving Panbu Asunung Sibiria Habidi Mahaki Amatangaiba Matanu Pandu Pibire Aduna Mahaku Tazaba me Kuding na Mang the Duna Lomba Night the Bahimba Panganavani. This is the gospel. Jesu Christ apa wapau hai na habis de kana ko makana di ai bu ana ba phandin na ai gi exam pass house base pass to na ba adagi ai gi imung kai base mention na ba adu mana natte sil innocent Jesu Christ social worker na te mak MLA oino gi dem time pana lakhi banate Jesu Christ lakhibedo nahak na pamma taibang pamda ge nahak na ki aim do thungana na gidam Jesu Christ lakhunate adu Jesu Christ na ki punsi gi damakta na ki punsi da kari hagani hapchan na gi damakta lakpasu nate adu khuding ma ki maram amat nate adu khuding mak sing the gospel nate adu mafamasi de Jesu Christ masawang na Nicodemus sandok liba apaw wapaw sa isona taibang pambo sa kimating ng Jesu Christ ga apaw wapaw da Jesu Christ bu thaz bagi mapal na anungay ba imong phangba adu amat nate adu hai badu gospel gi mahay oy badi yai ina Christian org ina kumbi yade heaven nate Christian org business asoba tawwa yade heaven nate kudimas no tawwa yai adu gospel nate adu ay Christian bagi maram na businessman oy ba nate adu business kin maram orga paisa pa maram or boardi phangbe adu hai but gospel gi mai Jesu Christ bu thazar pagim pal mai amadi obe adu gospel amon adu khan boy ba target adu aran ba adu pura seranare lam serana Jesu Christ gi apapa wapau asi karino hain haiba oiba targade Jesu Christa amasung mahakna tawkraba thabak adu apapa wapau adu haiba adu mapamasada Jesu Christ masamang na Nicodemus ta takone God loves you and He has a very wonderful plan for you. Isora nang bo yamanong siya dugo nangi tungi punsigi na magta pajaba lalong plan naman ni adusu gospel na tayo sila nausing gospel asi mioy badagi haude gospel asi isor dagi hawe. The gospel starts with God. Jesu Christ ay pabuwapaw sa mi kanano habi dagi haude. Alam Jesu Christ ay pabuwapaw sa isor kanano habi dagi hawe. Ado ni mahamasad harapasi. Maram di isor na tabang panbabu asup ki matik nung sibire. Karamba isor no. Asig isor si. Karamba isor no. Ayam misin na thasab isor si karamba isor no. Ay ko na ngang iba makita ba. Ado halak taba. Ay yapam ba tawbo da yet taba isor. Ay napapalong nang mo tawbo matam da yet taba isor. Ay gi aim in life to pang na buhon na ba da yet sila oy do isor. Ay na pamba po to pang na bagay mag isam sa mga hapo orbita Aladdin gi movie mi am yang video ko Aladdin gi nupad na tak akan na genie matholak pa do adu gumba isor lo yung magpamba ngakta ne adu Bible gi sori adu nate
Yesu Christ gi apaba wapau apaba wapau gi isor adugumba isor aina aigi wakal na semgatpa aigi wakal na oihaningba aiga chatminaba yaba aduga aina khanbadu yaringai dum chatminaba yaba aina khanbadu yakrakanda hundokhuiba yaba adugumba isor nate laisangda leiba isor nate aduga khudingmak sing asi miyoibagi khudna miyoibagi wakal miyoibagi lausingna oihaningba mongda oiba yaba isor nate he is the creator Taibang panba asibu sembiba nang amasung aibu sembiba amasung nang aibu sembiba gimana nang amasung aina kurumbada thagatpada amasung nonjabada matik chaba aibu sembiba gimana kurumgoda isor adugi isor dune ai aning mag apamba adugi matung inna kurum ningba matamda kurumba thagat ning matamda thagat pa ohening matamda oiba mi puram daidana swaya thamamba adagi nungsiram daidana pusalakpa pap tarum daidana swaya ngak thamba adu gumba isor nate he is the creator Taibang panba asibu sembiriba nang aibu sembiriba aikoina uba matam aduki matik chawa khudingmak sing asibu sembiriba khaktang natana khudingmak sing asibu ngakpiriba senbiriba aduga ngak seliba sustain toriba adugum lab ishwar adu wapau ishwar ne tsunami tabade khui ki ising ichau aduga akan ba cyclone sing adugum ba sing lak matam da ki hairiba khudingmak sing aduna haib illiba isor adu ekhoi isor adu isor na masakhangbra adu isor na masakhangbra adu isor na masakhangbra mahak sembiba khakta natana mahak ase asengba amasung dharma chenba aduga achumba isor ne mahak sembi raga mahna sembi aba semaga taibang pa prithvi seme numit seme thom loina semba the mi seme semba lorakan phare ana sumana yengak lebi sor nate khudingmak sing adu thong ma thosanu lila yang hana lebi sor nate manade ate mate isorga mahak asengba dharma chenba amasung achumba isor ne haiba isor aduna ne taibang pan ba sibu nung siriba se aduna mahaki asengba pap yade mahak leiba mafam da pap leiba yade mahak leiba mafam adu sengbagi maramna mahak leiba nate adubu mahak leibagi maramna mafam adu sengbane aikoina resolution number 5 da yengba oiba targa haiba ibungo aikoigi isor asi pap leiba mafam da pap chenba mi singa pap ki fellowship te mikup ama phawba leiba yaba isor nate pap yada bisor ne pap ko song samna bi yada bisor ne pap khating natana pap chenba singba su soknaba samnaba yadaba isor ne aduga haib asengba isor siga punna fellowship ta punna lemina gan haib oiba targadi mahak lemina gariba khudingmak sing adu sengba darkar lei mahak na singmagum aduga mahak si pap singa papi amasung pap ka leminaba yadaba aduga pap aduga pangnada isor khatang natana mahak se dharma chenba isor habise kaino achumba oiba oina toba adu aranba amata tawdaba resolution number 3 ki pada 13 yeng matamda aikoi gi isor si achumba isor aduga hairiba isor aduna kari hai pap chenba singi mathakte nungti nimit khuding makisaw aikoi hai isor di papu tukche adubu papi singunung se silan sa sing nate hangdo po yengse resolution number 3 pada 13 isor di subna wayan mapune numit khudingi phattaba singda iswarna mai hauna sawi pap sing khakna nate iswarna norok da thala ga budu pap nate du papi ne pap ki damak norok sema te papi sing damak ta amasung saitan amasung magi tung iliba papi sing damak ta norok se semane iswarna papu tukuche papi singunung si haiba wa paudu thaja ga achum manate adu gumesor de khoi iswarna te adu gumesor apaba wa pau iswarna te Mandi haiba apaba wabau gi isor se nang masungena chumna khangdaba oiba taragadi Yesu Christ gi apaba wabau gi ningthi jaba phajaba aduga matima khudingmak singdu aikoi yamna chamnga aduga haiba sing adni ayamba singlup sing aduga Christian ni haina masana haijakraba mi khudingmak punjida hoji tholi base ai Christian ni kaigemak the Christian no ai church kai
I Christian karigidama Christian I iba pastor ni. I Christian karigidama Christian ima ipa Christian oirame. No. Karigam adugi man nang Christian an hype oiba targadi. Aduga Bible gi ishor apaba waba gi ishor nang na khangda oiba targadi. Nah Christian gi imang na popo su ocean. Pastor gi imang na popo su ocean. Missionary oige ocean thogol tobu oige ocean Christian say lising kun orake habu ocean. Haiba Bible gi ishor asi masak sengna khangdana apaba wapa odu khangda oiba targadi nahak Christian nate Bible gi ishor du nahak ki ishor oidri sarga nahak ki nate ishor gi asauba adu nahak ki mathakta lay sarga nangi nate norok nangi Christianity amasung Christ gi apaba wapa amasung apaba wapa asigi ishor se koina line suklo lopham thokte adu lawroi do ne ag dharma chen ishor ne Fataba khudimag yade. Achumma thabak sing adu khudung taw. Adu aranma tobu singbu yade. Aranma tobu mipum khudimag ki mathakta sawi. Aikoina Bible verse amada aikoina uba phangi kari haina uba phangi. Ibungo maha ki minungsi adudi ayuk khudimag ki adum nawi. His mercy is new every morning. Like that. Aduga chapmanan as his mercy is new every morning. His wrath against sinner, the wicked people is new every morning. Every day, he is angry with the wicked. Asing by shore, ako ishor si laisen mapuibungo. Asing by shore, dharma chenba. Adu kaktag natana, or he is a God of justice. Achumba amusung aranba, mana tauba thabak adugi matung inna chap chana piba ishor ni ko ishor si. Adu oiba taragadi. Mahak Laisemapu oiba maramna aduga mahana aikhoibu sembiba maramna mangonda khurumba mangonda thagatpa maga laiminaba si aikhoina tawgadu thabak amani adu aikhoi tawde mag asengbi sorne pap yade papi sing yade pap chenba sing laiminaba yade pap ki felas ma laibi yade ma dharma chenba ishorne ma dharma chenba ishor amasung asengbi ishor oiba maramna pap yadaba amasung pap tawdaba amasung achumba thabak adu khaktang tawba ishor oiba maramna ma ki lambi khudima achumba khaktang oiba maramna papi singda amasung makhuna tawriba pap ki mathakta ma ka sawule aduga ma achumba chatpa justice as is a God of justice pap khudingma ki prashchit pap khudingma ki dandi piba ishor khongsan ba pantun tramari yeng mis Christian amhekta da chalo ishor ka nam hana hang matam da yamna common oiba wahayam ka kumakani God is love true God is love akhi ishor sim nungsibagi ishor na chume nungsibagi ishor na khongsan ma pantun tramari taruk tik tare ye jasi Moses da ishor na haibe Jehovah na Mosigi mamang da laktun lauktoki Jehovah ishori chambi haiba thaujan haiba khang haiba leng droban nungsiba musung achumana thale mahang na mi lising na nungsi thaujan utpi ayol aran langjaba amasung kokpi asigi ishorsi pamdaba kanamat leite mi loinamak pami Mandi asigi ishor sidi ngakpi hibu targadi ai pa mayam torso dum ngakpi gedo leire ai na chaning ba mong chatlasu adum nungsi bido leire ai na oining ba mong da ai bu man adum lotion bido leire he will accept me just as I am verse Lord is announcing there's a big word there acho why man ida adubu maran leiba sing adubu di chairak pi dena tokte asi Bible gi apapa wapau gi ishwar asi nahak ishwar asi nahak na khangli ishwar adu ishwar ne akhoi mi abda amu yengse ibungo mahang taibang pan basibu nungsibi chume aduda yeningai amat laite hoi ishor na taibang pan basibu nungsi laisemba asengba dharma senba achum ibungo mahang na taibang pan mahang na sem kramai khutsem sing ma ki mi khuding mak sing asi mahang na yam na asupki matik nungsi adubu mahang nungsi basi karamba taibang pano karamba taibang adu leba mi sing aduna karma mi nang amasung ai asi Jesu Christ bu thaja jengin mang aikoi punsi du karma maung le adu ko yemi ase chila na sing aikoi John pandu ahum pada tatruk pa matam da hara ga chakka do bunate no we have to think
deeply luna amasung lumna lobo darkar le man alai bu wai na mama se John na mafam se record on wai se isona taibang pan bu nung si karamba mong ni isona taibang pan bu nung si se kanano karamba taibang pan no ha nung si se hai ba taibang pan ba si maha pu khrum na ba maha pu thaga na ba maha kale ne na ba gidamak sem khraba mioi ba asina maha ki mayok ta saitan ngi hai bi na pap ta tore adu man na ka mi pum mak pap chile adu ga ibungo ma ki matik mali sothare ai khoi ibungo ma na sem bi khibagi maram ma kale ne na ba ma khrum na ba gidamak sem ki maram khuding mak sing adu dagi pap na maram oiraga ai khoi si loina mak la thokre adu na kam ta pa isona nung si bi ba se Mahapu hadokraba, Mahapu intokraba, Mahapu kautokraba, Mahapu yeknaraba, Mahapu nungsidraba, adugumma taibang palne. Nang masunga isor nungsiana kangan. Zugur sa thazring mang ko isor nungsi kanam tlete. Romi pan bahum kari hai. Dharma senma kanamat lete, Romi pan bahum patara. Dharma senma kanamat lete amat lete, apaba thabak to kan lete kanamat lete amat lete. Isor thiba kana amata lete. Ai ko na kale mun risi mam risi de. Mam church kar risi de. Christmas numit candle pur ga church candle than bala isi de. Pam sane de mi mam la isi de. Sino sing. Bible na habik matungina kanamat ne isor thi de. Kanna amat ne isor thi de. Ni oi ban isor bu thi banate. Adu isor na pi banga mapot sing de thi ban. Men do not seek after God, but they seek the things that God can give. Matang sa id na khoi de wa hang khang ninge. Howzik na khoi na Christian or the kari dam na. Why are you Christian? Why do you call yourself Christian? Kari gidam na Christian kari gidam na Jesus abu wa ba thazari bagi ma. Ingthaba phangna bagira. Santi phangna bagira. Ai nupa phatabu phangna oirakna bagira. Paisa paina bagira. Sangga chauna bagira. Kari gidam na. Ija phataba sing du phangna bagidam tara. Gyan tarab sing du gyan takna bagidam tara. Adu nahak na Christian oi bagi Jesu thaza bagi apwa wa pa oi thaza bagi yan han ba maram la. Wakal to bi. Adu ringa. Ibungo ma nungsiba taibang pal asi. Pap chenba singna leiba sengdaba mina pik thanba amolpa nungaiba machet amanta leitaba sengdaba na pik thanba taibang pal. Pap aduna maram oraga nang amasung ai mioi bo oikraba nang amasung ai khuding mak pap amasung ayol ran na koi secret efisa bandu ani ai koi khuding mak sing ase ai koi jukoi sabu thazing ma tamadu da pap na maram orakan ai koi asiba ngaktene ai koi chatpe Jesu Christ masa khangen lambi chale ba khuding mak sing ase hingna siba mi ngaktene ahing ba kana amata leite maramdi ai koi khuding mak efisa bandu ani pada ama de koi amug yeng mi ase mafam adu ma ek seng na idun le aduna ayol aran amasung pap tan na khoi siram ni ai koi khuding mak asiba ngaktene we were zombies no matter what pap ta sirame karmong na pap na sino sining na sibanate pap aduda yaman nungai tana haibidi thamoi de polum ama puraga pap tu lairam banate ai khoi se sining na yamna pamna yamna khoidana ne khoi pap tu lairam kari ke changnam ni han hai boi batai de ok amaga ok na khwai da ki pam na chang iroi amaga iroi na khwai da ki pam se kaino kalenda lainang marakta on ba Olive makai adom nuaiwa okso aduni manam nam thiroira apum matage tare kari amata kangde olinge hakajago do holinge adom olabe adu ai khoini jikos thajungi manga adu papi sing adu mioi ba ai khoini ai khoi se pap chele ai khoi se pap ta poklak pa pap ta charok pa pap ta hingba pap to ba pap to pam na to ba te pam na Harao bagana with all I could tamoy matawai mupanga yaw na pap to Jesus Christ yaw daba Jesus Christ thaz daba me khuding mak sing adu ibungo mapu thazing mak adu ai khoisu Christ mu thazing mak adu da pap nungsi pap to pa me adu ga pap ki tamak ko hingi Jesus Christ thaz daba me khuding mak sing adu na tawba khuding mak sing adu pap na na kari ama ta tawde Kwai seng mo thabak adus ibungo maki mamang na sukseng seng de mani ibungo maki aseng bamusung dharma sen badu gi mamang da pap chen ba madagi asib amadagi kari thok page asib amadagi phatta banatna
sengdaba nata kari amata thokte chap manai adugi punsi adu taibang pan ba sida hingliba miyoi bo khaba nang amasung aigi punsi ni kenaba kari amata leite akhoi miyoi basi napal chawba aigi ta khanba ai nungairag loire ai phangag loire ai harawag loire haina khanba aduguma mi ya adna ko mi mateng pangwa matam deep down we expect something akhoi papi ni miyoi ba khudimok papin ishor asengmani ma dharma chemani achumani adu akhoi miyoi badi papi ni pap tauba pap ta tumba pap ta nokpa pap ta harawba pap ta phagi juai tauba pap ta chaba musung pap ta mangmangba Romi pandu ahum da pol me pum mak pap chele amasung ishor gi mati malgi sothai haina haiba adu dagi hana thamoi sokningai pau amata leite thamoi sungai khakna tana adu dagi hana kiningai pau amata leite Ishor gi wapau sanupa nupa amakhang hai Bible da khwaidagi aikhoina kigidaba wari khwaidi kigidaba wahi amakhang lemadudi karino Ishor aphaban One of the most tremendous fearful statement in the Bible is that God is good. Karigidamaktino If God is good Ishor aphabu oiba taragadi adugu mahang achum madu tawraga Bichar adu chumna taraga achumba bichar du piba oiba taragadi what will happen to a sinner Ishor aphaba Ishor aduna phattaba mioiba amada phattaba aduna magi pap adugi maramgi damakta chapchaba price sheet piba oiba taragadi Ishor pharamada khoi damakta kiningai ne Jesus Christ bu kanbi mapum sung Prabhu na thajriba mipum khuima ki damakta di Ishor aphabani hai asidagi henna kiba pau amat leite Kagidamok na oiba taragadi Ishor Jesus Christ thajriba oiba taragadi aphaba Ishor adugi mamangda khwaidi sengdaba khwaidi motpa pap adun tabo mi adu mi oiba Jesus Christ bu thajriba mi aduni aduna kare pap kitomal karino Rumi pa taruk pa kumdoi pap ki ato mali sibini aphaba Ishor na pap chenba pap dawa mi aduda ma ki achumba asem amsung dharma sindagi matung ina price adu pibo oiba taragadi aphaba Ishor na pi ke dawa du aphaba khudol nate sibini Thawai gi siga maunagi matam chupada khadok lakreba siga Maki nungsi maki thaujan maki bol khudimaki pura khadok lomana na maigi pat aduda maki asabu nungti numit khuding maki khangduna leiba adu papi amana nang amasungai Jesus Christ bu thajringe mamangda aduga hojiki matamasesu Jesus Christ bu kanbi mapum sung Prabhu na thajriba yaw oiba taragadi nahakna amasung aikhoin oiramgada phibam adu haibadine Noro Siva Adun jala sing Aikhoy gi damakti Aikhoy na pap chen ba oiringi mak asida Aikhoy na seng da oiringi mak asida Aikhoy na Ishor gi mayok ma ki yekna bu oiraga lairingi matam asida Asi kadang oiba taragati kharamu yang badune adu asidagi na lumba asidagi na thamoy sokningai aiba paw amag leiri adu haiba paw adu kaino haina haiba oiba dagadi aikoi mi oiba si aikoi isagi pap asidagi aikoi na kanjage haiba su kanba ngamde aikoi pap chenba pap tauba adu khaktang natana pap tagi su isan isabu kanjaba ngamde nakoi nasana nakoi apaba thabak na dharma chenbagi thabak na church ka bana tithe pi bana adudagi camp chat bana conference yawana khuding maksing aduna tawriba pap amasung adugi atawmalagi kanjaba amata ngamde jasaya pandu phumpu mari pada taruk ta kare hai aikoi gi apaba thabak adu ibungo na ki na mangde phati phara guman Mahamadu da Josiah da Torbudu karina hana hai oiba taragadi aikhogi khwaidagi amot ba thabak aduga Ishorgi aseng madu changlam nara punate nang amasung ain aigi pusida khwaidagi phare khwaidagi sengle khwaidagi ningthejare haina lokhat lakpa masterpiece oiba thabak tuga Ishorgi aseng madu yengarak matamda adu phadi pharane Hai baduna maram orga aseng ba Ishor gi mafam da changnabgi damakta mahakumna sengba mahakumna chumba mahakumna dharma chenba darkar liba maramna hai ba adu paptagi papta leiba pap chenba mi amadu suktau tawba ngamda maramna khwaidagi phaba thabak adusu dharma chelhanba senghanba chumhanba amathang ngamde adu aikhoigi
ख्वाइदगी थमोय सोकनिंगाय ओइबा पापीसिंग ख्वाइदगी थमोय सोकनिंगाय ख्वाइदगी किनिंगाय अदुगा निक्पा मखै इबुंगो माकी ममांग तुनिंगाय ओइबा पाउने अखोय पाप चेनबसिंगने अदुगा पाप पाप की अतुम अदुगी अखोय साना कंसबा ngamde हाइबा तयंग पासने ईश्वर नुंसिबिबा क्रम हायन महान नुंसिबसे महा तारकोदा हाइबदी महाकी अमत ngaइबा मचानिपा अंदु पिबिर असिंबगी हारबदि चिल नाउसिंग पाप चेनबा मियोइबना ईश्वरगी फंगबदा मतिक चाबा हौजिकी मतम असिदसु ईश्वरगी पाप चेनबा मियोइबना फंगबदा मतिक चाबा अदु लोंबा नाइदबा नोरोक अमसुंग सीबने अदु अखोय ईश्वरगी फंगबदा मतिक चाबा मक अदुने अदु बिंगो ईश्वरना तोबिरबा थबक असे मानगिबा नुंसिबि क्रमन वहाइने नुंसिदे क्रम मोंग मांग नुंसिबि बसे माकी अम्मा खक्ता ngaरबा मचानुपा पिनेबि जिसु ईश्वर तैबंग पानबा सिबु नुंसिबगी मरमना तैबंग पानबा असिदा लेख्रबा पापी सिंग असिना पाप चेनबा अमसुंग पाउदि कंजबा ngamदबा मी अमा ओइबा मरमना हारिबा ईश्वर असिगे अमुखना लेबा यानबगिदमक्ता मखोगिदमक्ता मखोइबु कंबिगेदबा मखोइबु सेनबिगेदबा मखोइबु ईश्वर के साबुदि कंबिगेदबा अदुगा पाप की प्राइस अदुदि कंबिगेदबा मी अमा दरकार ले कंबिबा मपु अमा दरकार ले अदुगा हाइबा कंबिबा मपु अदु ओयनबगिदमक्ता ईश्वरना पाप चेनबा मीसिंग अदुगिदमक्ता अफबा मीसिंग थारकते मागी सागदु सिंग थारकते अदु कंबिबा मपु चामा थारकते काना मा थारकिबदा माकी अम्मा खक्ता ngaइबा ईश्वरगी थरकते लेबा मचानुपा अखोयगी प्रभु ख्रिस्ट जिसु कनागिदमक्ता पाप चेनबा ईश्वरबु येंगबा पापता लेबा ईश्वरगी असावबा फंगबदा मतिक चाबा करिगिदमक्ता ईश्वरदी सेंगी अखोयदी सेंगदे ईश्वरदी धर्म चेले अखोयदी धर्म चेंदे ईश्वरदी अचुंबदु तवे अखोयदी अचुंबदु तवदे as he is a God of justice, every sin must be punished and every price must be paid to take us from that punishment. Hariba kanbiba ngamdraba oktaba nupi amaga chap manaraba taibang panbagi nungai badu mahapu sembi mapu ibungobu kaw thoklaga hundoklam laga chatkraba nang amasung aigi da makta mahaki amakhakta ngairaba pap yaudaba pap khangdaba pap chendaba aduga mapabu adukki matik nungsiba mahaki amakhakta ngaiba mahaki tharakta leiba Jisu Krista adu mahang taibang pan pibirakpane chena sing hai bu hwai si lain lobigano ईश्वर माकी अमखक्तंगार मचानुपा असिबु पिनाबिबगी पाव असि लाइन लोबिगनो मरम इबुंगो महागना तौबिरिबा थबक महागना पिबिरिबा बलिदान असे नंग अमसुंग आइगी पुनसिना अदुगा तैबंग पानबस लेखबा मिपुम खुदिंगमक असिगी पुनसि असि योंथोकलगा फावबदा फंगलरोइदबा अदुगुंबा बलिदान ने नाग अमसुंग आयाक नाग पैसा मयाम पायरंबा याय नाग लंथुन मयाम लेरंबा याय अदुगा नाग यामना सक्सेसफुल मी अमसु ओइरंबा याय खुदिंगमक सिंग अदु ओइबा तारगसु नाग की एम अफबा खुदिंगमक नाग की लंथुन सना लुपा सागै नातै खुदिंगमक नाग की सक्सेस ओइबा एम खुदिंगमक सिंग अदु नंगी तोलोब खुदिंगमक नाग की प्रेसेस खुदिंगमक सिंग अदु लोइनमक तासलगा फावबदा नाग नपुंसी चुपदा नंग अमसु आइना पुंसी चुपदा लैबा हंदो सुनम ngamroidoba tauba sunam ngamroidoba balidan adune ishwarna magi machanupaagi mapana khogidamak tobigidoribase Yesu Christ dekhoi gumna nate mahak mi ne mahak mi oibada mi oiba ishwar oiba truly God and truly man adu mahak mi oiba tarsu nang ai gumba mi nate ai khoi din nang ai punsi din nungtin khoi magi ishwar gi waya thamadam पावल तवे खन नति नति मके बाइबल द करे वाइ थंगम हेतलर्स क्वालिटी चाव वाइ थंगम द करे नहा की प्रभु ईश्वर बना की थमोय पुंबा थवाय पुम सुं पांगल पुंबा यान नुंसिगे दबने ताइबंग पान बसिदा अहान बा आदामना पाप तार मतुंग दगी हौरगा अरोय बोरकदब मी फावबा अदुना आइखोयगी ईश्वर असिबु थमोय पुंबा थवाय पुंबा अमसुं पांगल पुंबा यान नुंसिबा कनामत लेट्रे
Kana amat leche aduga hai balu tawdu miku pungja khuding ekhoi pap tawribani mamni pa habisi kaino hai oiba targadi isorgi yathang adu tawdaba indaba adu pap ne aduga hai ba pap adu ekhoi khuding to even Christian sing markesu ai sama ki bunse boboy ai na su ai gi isor adu ai gi kanbi mapu prabhu sisu Christ ba pina pina ba ipa isor adu ai gi thawai pum hachang pum ba yauna perfectly english ba nung sidri ngamdri Kana amata ngamde. Adu Jesus Christ de. Ako second am phau millisecond second amagi masun khumpu khaido adugi ama phau gi changa ko ishwar ba ko thamoi pum thawai pum masun hocha mu yang nung sidri. That is how much sinful we are. Adu Jesus Christ de. Magni hingki ba taibang pal gi magi punsi khudimak sing aduna mahaki mapa ishwar bu thamoi pum ba thawai pum ba amsung Pangal pembayana nungsigi dapat matang amat lagi. Mak pap khang de pap to de pok pokna sibho pap amat to de mak mapai sorgi hai bu khudim magile nahak amasung ayang inbang ngam rab ibung maki wai thang khuding mak singadu Jesu Christana mak na phek pok pokna siba phau bada cross matak siba phau bada khuding mak singadu mak na hai bi adu Jesu Christana kar hai ayang na wai thang singadu bu thugana bala ko na te bu thuna bala ko mak ne kaya man na Jesu Christana wai thang adu bu thungale hai bu inbagi maram inbagi mapanam sung tawbagi mapana Adu Jesu Christian adu iswar gi masan pan adu ibungo maki amma khakta ngarba pap chen banang ai gi damakta tibi raba balidan aduni pap chen da dharma sin punsi de mahagi hinge nang amasung ni hingmang amra da punsi da adu nahaga musung ayhang na iswar gi phangbada matik chaba misi maong adu da Jesu Christian cross matak da chahile sing ni mo hang si Mahana sibi mata mata jasaya panu biangkai humdoi do akoi muyeng minasi. Jasaya panu biangkai humdoi. Pada taru. Aikoi pun mak yau sanggugum na sharan na chad kre. Aikoi khudin mak magi lambi de lai thokre. Aikoi hai na hai ba se mioi ba aikoi pap chen ba missing. Aikoi sing sini. Jehovah na aikoi pun mak ayol aran mathakta mahaki mathakta mahaka Jesu Christ na chahi lising ani gi mamang the cross mathakta sina bagi damakta pang ngino yan bagi mapam matam aduda isor aduna mahaki mi sing amusung Jesu Christ bu kanbi mapu amusung prabhu oina thazara kadar ba mi sing khudingmak sing adugi pap khudingmak amusung pap adugi atomal khudingmak hawbadagi loi hawa haw khraba oiba amusung oy kadar ba pap khudingmak pok bol siba khudingmak ki mipum khudingmak ki pap adu Jesu Christ gi mathakta loina mak thangat le Deu kar hai mapu o nei bire masung mapu wahalle atu moina mahak machin ka thokide sa hatham de yaw macha ma gumna mahak pu purakle yaw gi matu kak pami hi mamang dal lon thok te bagumna mahak na machil ka thokide mahak pu o nei duna masung wahen duna pu thoki kanana mahak ki miron bulau thokani Maramdi mahak ahing bagi laibak te lauthokre aigi mising gi langjabagi damak mahak pu yaikre Jesu Christ na cross matakta sikhiba adu asigi damak tane naga musungayang sudagi phangbada matik chaba morok adu Christ Jesu Christ na mahak na cross matakta yan matamda nahak amasung ayag amasung mapu thajar kadriba pasin ba khuding makki norok adu mahak na cross matakta mapa isordagi nang amasung aina phangada badu nang amasung aigi mahuta mahak na thakrabani cross matak adu da norok adu Jesu Christ na cross matakta phangkiba khuding mak sing adu nang amasung aina haujiki miku pungja asida isordagi phangbadam chap chaba matik chabane Aikoigi pap aikoin ibungo mapu yeng thiba ibungo mapu pamdaba ibungo mapu yekna basi hai boiba targadi aikoi si hojiki miku pungja asida mathang holakadri ba source babu thoi khon badam matik chade sibada matik chaba mi ngak nei koi Yesorgi asauba adu phangba matik chaba ngak adu Jesu Christ na mana cross matak adu siba matam ma ki mi singi usil oina mapa isorna leiba asauba
khudingmak sing adu magi mathakta hape asi wakhal tawse kari damak na norok se lomana da bi mafam lomana adna isor bu thasda ba pap sin ba sing danti uhalamba gi maram kari damak da oram gadu mal norok lomana da mafam uhalamba se maram de chana sing pap sin ba mi nang amasung aina isorgi mayuk ta tawba pap asina maram oiraga aikoina phangado ba isordagi dandi adu lomba naida ba phawna phawdo ogloi adu nang amasung aina lomba naida ba gi matam adu phawba piba da loiba naida ba pap adu Jesu Christna cross mathakta pung ahumna khuding maksing adu hauba loiba khuding maksing adu pung ahumda loina mak Manga thakchinduna amata khakduna nangama sungai mathakta isori sirap asauba dandi khudingmak sing mangna loina mak thakchalaga magi mathakta loina mak puraga aikoi gi dandi isori yamo cha taibang panmagi papu biba ama oina aikoi gi mapung phaba ira thol ama oina katpir kari hai loire ai sirai na banate Tabang pan basda laikhraba mak pu thajak mak pu kanbi mapu musung prabhu oina thajaraga magi tung ilakadaba mi singna makhoi tawkhraba tawriba musung tawkadriba pap pumnamak aduga haiba pap sing adugi price set amam khudingmak sing adugi mamal pumnamak adu mahangna mapa isoda piba loire hana haibane aduga mahak sire aikhoi damakta mahak sire glaite Humni should the marking it. I see who might hear a pigeon. Mahak who's sorry yet I'm pumped. Mahaki missing Malo Lakan. I see up of a wapound. I see up of a wapound. Nahak Natazri up of a wapau, I see up of a wapaus here. Nang na Christian oribadu asigi apba wapau asigi maramnara nahang na Jesu Christagi haujik tung illi haina leiriba adu hairiba isor na Jesu Christ la ma ki mising na maka tawkraba angakpa achauba lomanai da ma ku thakpa da madik sa thabak apba wapau asigi na makter sing nausing adu na ibungo mahang na Pap chen ba mi nang ai gi damakta ai khoi na towang am roi do ba ai khoi na kanjaba ngam roi do ba pap sing du kanjaba ngam na ba kanjaba phangjana na ba gi damakta thaba khudi mak sing du isor na chaile sing ni mamang loi kre aduga hai riba ibungo mahakpu Jesu Christa gi mahang loi bikraba thabak khuding mak sing adugi wasak piba adu phangna bagi damakta isora kare hai pap tagi puning hongduna hai riba apa wapa ose thaso adu aran khubamne adu Christian oibane Isor lo bigre pablo ko pigre phari haraga nangi thokpa maong da hingba adu nate hairiba apwa pau asida nahak nasagi paptagi nahak nasangondagi pungning hongna Krishna chaile singai mangdal loikraba thabak adu thajaba darkar le adugi matam adu khakingda adu torba matam adu khatangda nahak kanbiba phangleba mi isorga sangdainaraba mi isora yarba mi isorgi aseng dharma janba amasung achumba mahaki mamangda changba yarba mi adu oigani adu hek odiba matam adu phawbadi apwa pawsida pungning hongduna thajriba matam adu phawbadi Lining on labor or you, Bible panning among the pabo, toning matobo you, Naki, Tawagi, Pantung, Adu, Norokne. Nada of what happened in Maram Amatanate. Nana having in Amatak in Maram Nasunate. Near the Bataba Kudimaki Maramna Aran Kubam Pangado Vanate, Christian Oiba, Haiba Asi, Aigi, Aning Banangi, upon near the Ningba Pam Adu Maram Amatanate, Christian Oiba, Haiba Asi, Aran Kubam Pangba, Haiba Asi, Ishori Tabakne. Na Christian
ओय हाय ना हाय बस ना क्रिश्चियन ओइनिंग मगी मैम ओय बनते जिसु क्रिस्ट बु कन बि मपो मसुंग प्रभु ने थाजे मतम अदु फाव ना क्रिश्चियन नते अदु gi इचिल नाउ सिंग ना ना वांग हम बे कर मायन ओइने पुनिंग होम गदरि से अदुगा करि दन ओइने थाजे गदरि बासे कर मायन ओइने पुनिंग होम गदरि से कर मायन नो आइना कर मायन नो करा दन ओइने थाजे गदरि से वांग हम बे जिना पुनिंग होम बा हाय ना हाय बस केन हाय ना हाय ओय बा तार गदि हाम बदि नहाक असे ईश्वर की मांग द पापीन हायने खंगबा अदुगा नहाकी थबकना नहाकी हाइबिनना नहाकी धर्म चंबो खुदिमक सिंग नसना नहाकपु नहाक नसादि अमसुंग नाकी पापति कंजबा ngamde हाइबा असि खंगबा अमसुंग मदबु थाजबगी मपालना अयाक न आई असिबु कंजबा ngamजब मरमना अयाक न आई असिबु ईश्वर की मांग चुमहनजबा ngamदबा मरमना आई गी दमक ईश्वर न कनबीबा मपु जिसु ख्रिस्ट अदु आई गी पाप की उसूल की दमकता आई गी बलिदान ओइना आई गी महुत की दमकता आई गी मफमदा आई गी दमक ख्रिस्ट ईश्वरना थाबिरकबा याव अदु बलिदान अदु महाने मरमसना महा खक्तंग न आई बुकन बिंगमे महा खक्तंग न आई अरान खुबमने महापु थाजबा खक्की मपालना अयाक अरान खुबम फंगनी हारिबा असिबु थाजदुना महा की तुंग इनबा मंगोन थाजबा अदु अरान खुबम फंगने अदु क्रिश्चियन ओइबने थबक अमत नते थबक अमत याव इचिल नाउ सिंग इने सिंग अदुगा इचिल नाउ सिंग मरु मपांग सिंग इचन सिंग अमसुंग याम सिंग जिसु ख्रिस्ट बु थाजबा हाइबा असि आइखोगी थबक अमत यावदे करिगुम ईश्वर ना की पुंसी यानब ओइनबगी दमकता अदु ना की पापति कलग नांग सिरमतन सरगान अमसुंग तैबंग पान बासिल आसेंग पुंसी अमोइना हिंगिनबगी दमकता ना की अफब थबकता अदुम लेइदुना लेबो बिताग ना की अफब थबक आइना सि तोबुगी मम ईश्वर नाइबु कनबिगनी आइना सि तोबुगी ईश्वर नाइ आइबु पेनबिगे आइना सि तोबुगी आरन खुम फंगनी हान हाइबु ओइबतागदि अदुगुम वाखल हौजिफाव हिंगिलि बेचिल नाउसिंग यावबु ओइबताग इचिल नाउसिंग असे हांग ना खुगिने फम दाइजेगे अदु आराम बने अदु ओइद बने अदु मिनम बने नाहकना तौगदब थबक अमत लेते अदुबु नाहकना तौगदबदि ईश्वरना तौबिखरब थबक कयम थबक नंग अमसुंग आइगी पाप की मरम की दमक जिसु क्रिस्ट बु से लिसिंगन की मांगदा आइखोगी बलिदान क्रॉस मथक तौखरबा पाप कोंगरब की दमक सिबिखरब अमु हिखरब थबक अदु थाजबा अदु खक्तने अदु खक्तने अरान खम फंग अदन गॉस्पेल से करिनो Gospel is clear, no? Ishwar adu, tayong pan ba sibu senbi ba? Ni nang na ibu senbi ba ibu mo mahak ne. Mahak ne, kaya ibu mahak ka laymin na ba kita magta. Mahak tagat na ba mahak krum na ba kita magta. Ay kaya ibu senbi. Adu ba kaya miyo ibu na di mahak na hai ba do ki mayok tayo kaya na tabak tawe, pap tawe. Mahak ki hai ba inde, kaya pap tatare. पाप ताबदु न मरम ओरे अखोय पाप तौरे इबुंग मौंद खै लापन चेनख्रे अखोय मा की येकनब ओरे अदुन अखोय नि येकनब खक्तंग ओइब नतन ईश्वर सु अखोय येकनब ओरे अखोय न खक्तंग ईश्वर तेन पारग नोंमै पार काउन बिदम त ngaib नते ईश्वर सु किद नोंमै काउन बिदम त पार ngaib अदु अखोय पाप चेन बने सेंग दबने चुम दबने अदु ईश्वर दि असेंग ब धर्म अमसुंग अचुम बने हाबदुगी माइक अखोय की पुनसिन नुंग तिन खुरिम मकिले अदुना अखोई पाप अदुना मरम और ईश्वर के फंगब मतिक चाबा अदु सीबने नोरोकने अदुगा हाइबसिदगी अखोइना कंजब ngamde अदु ईश्वरना मा के नुंगसीबदा मा की अमा खक्ता ngarब मचानुपा अदु पिनबि महाक लागे नंग अमसुंग हिंग ngamदब पाप पुनसीदु हिंगे पाप अमते यावदना अदुगा नंग अमसुंग आइना सीगेब मसीदु महाक सी हुमनिसुब नुमिते हिंगले अदुगा हाइबा वापाव असिदा पापतगी पुनिंग होंगदुना थाजबा अदु खक्तना मांगदुना लोमनायदन हिंगबा फंगने अदु अप वापाव असि अप वापाव हाइरिब अप वापाव सि थाजबे हाइरिब अप वापाव सिनहा की पुंसी आसाने हाइरिब अप वापाव सिनहांग ईश्वर की ममांग चंगनबगिदमक्ता ईश्वर की ममांग धर्म चिनबा अमोने लेनबगिदमक्ता नहा की अमहक्ता ngaib पांगलने नहा की आसा अमत लेते जिसु ख्रिस्ट खक्तंग लंबी अचुंबा अमसुंग हिंगबा अदुने महा नतना अमत लेते आइगी अफबा थबक आइगी लंथुम आइगी पैसा खुदिमक सिंग अदु
hapu hanai ngakne adu amata darkar oide adu amata ibu ran khibam pi bangamde Jesu khaktana mahakpu thajaba khaktana mahakpu thajaraga mahaki tuminba adu khaktana aikhoina kanbi phang adu oiba targade hojik tamina khrabadu ibungo mahak apa wa paune adu natab apha wa pa atei amat leite adagi hena phaba apha wa pa amat leite sibada matik charba amabu aikhogi ihutta kanbi mapu ama laktuna kanbi asdagi hena phaba apha wa pa amat leite prarthana tumase Prabhu Sir khudi pap chen bani adu khoi pap mar orgi bungo nangon de khane phangbada matik chaba du nagi asawba norok amusung ipa lomon aidaba sibadani adu haibadu ipa so khone phangbada matik chan adu Prabhu Sir nahana ki numsibada nagi amak tangai bana jana pa su Christ adu ki de mag thabir ma ki de mag thagachare ma ki balidan ye mag na pu thagachare ma ki e gi de mag ibung na pu thagachare Prabhu Sir mahak na aikhoina hingba ngamradaba punsi adu khaktang hingba natana aikhoina sigidaba mong adu mahakna khoi mag sibidana mahak pu khoi kan bi pu musung Prabhu oina pap te pung hoina thasbagi mapana aikhoi na ki mi ohanbi aikhoi na ki dharma chanba du phangje mar masi bu na pu thagachare nungse bi jong gi mi ki pung ja sida ipa yim masigi makha da phamine be khoi sing asigi marakta Prabhu nahakpu khangjib afba wapa ochibu thajriba mising libo oiba taragadi makhoi damak ibuna akna pumtaki nije onung si haibi sor makhoi thamoi thong hangdokpi makhoi damak ibungo nahaki aran kurumgi thong adu yaisari ipai sor ibungo makhoi papagi pungning hongduna kanbi mapu Krista nahakpu thajriba matam adu phawa akan mathaba adu subi adu makhoi bu kanbi Namoro punsi guna akne punda kasenjari naki oiwe. Isuras kim ngi sonani nijiri. Amen.